ꯍꯣꯏ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯏꯔꯥꯡ ꯇꯧꯔꯤ ꯃꯇꯝꯗꯕꯨꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯕꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯩ ꯇ꯭ꯌꯨꯁꯟꯗꯒꯤ ꯑꯗꯨꯁꯨ ꯑꯣꯟꯂꯥꯏꯟ ꯇꯧꯕꯁꯨ ꯂꯣꯏ ꯊꯤꯡꯖꯤꯜꯂꯕꯅꯤꯅ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯄꯥꯅꯤꯡꯕꯗꯤ ꯑꯗꯨꯝ ꯍꯜꯂꯦ ꯂꯥꯏꯔꯤꯛꯇꯣ ꯑꯗꯣ ꯁ꯭ꯄꯦꯁ ꯀꯩꯁꯨ ꯌꯥꯝ ꯑꯦꯐꯦꯛ ꯇꯧꯕꯗꯤ ꯇꯧꯖꯕꯗꯤ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯦ ꯃꯥꯒꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯃꯣꯕꯥꯏꯜꯁꯨ ꯂꯩꯖꯗꯦꯕꯀꯣ ꯑꯗꯨꯅ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝ ꯑꯦꯐꯦꯛ ꯇꯧꯗꯦ ꯁꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯁꯦ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝꯕꯨꯗꯤ ꯀꯥꯟꯅꯩ ꯑꯗꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯗꯤ ꯌꯥꯝ ꯃꯥꯡꯕ ꯑꯣꯏꯗꯅ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯏꯁꯥꯒꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤꯅ ꯏꯁꯥꯒꯤ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯇꯨꯌꯦꯜꯞ ꯂꯣꯏꯔꯒ ꯅꯤꯡꯊꯤꯖꯅ ꯑꯗꯨꯝ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯇꯝꯗ ꯄꯥꯏꯖꯒꯦꯅ ꯈꯜꯂꯤ ꯑꯩꯅ ꯍꯩꯅꯖꯕꯁꯦ ꯐꯤꯖꯤꯛꯁꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯦꯠꯁꯁꯦ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯈꯤꯇꯪꯁꯨ ꯋꯥꯠꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯗꯤ MIL ꯒꯨꯝꯕ ꯀꯩꯅꯣ ꯏꯪꯂꯤꯁꯁꯦ ꯑꯩ ꯈꯤꯇꯪ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯁꯥꯅ ꯈꯤꯇꯪ ꯂꯥꯏꯊꯣꯛꯈꯤꯕꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯖꯩ ngân thì tum gờ này đúng không có nó giờ magi có nó giờ mình mahi này khai lên nè cái ý cũng thay những cái lệch có nó giờ cái gì rồi có nó giờ mình mahi này mà thế hai na class 8 này thì mà thì doctor get mai rồi mà tầm cái này là hai rồi ado tầm bao nhiêu số nó chạm được cái gì phòng bao nhiêu ấy này khai lên Hazabajay 1 to 5 pang manung di salakane na I expect tawiba. Ay 90 minimum day sa tami 90 at PC sa na ko no hay. Masa dum nuye ko asima di line ko ngam gudrane ga sum hay ko. Ada masa lazy 90 ay ne. Ada magi am nusibam na metric tazu ay na nangi estimate ama ingon ta piro nangi PC to hay kanda 95 90 60 sat ni dai ma ana hay ko. Ada 96 sa leon mas. Ada mawon dai na full confidence leibdo. Mana tawba mana hairap post. Ada mana tawraga dum onare. Adi nganna tumbai habit se leiba. Nganna hogat ba. Ada takko boda mamit singa kaneba. Ada hogalaga ma like tawneba. Pung nipan makhai da tumna ba satra yaw ram ba ko. Nipan makhai sai ma tunga neba. Simatra ma te dai hodoro aine. Ada hodopadi pungji 10 malliana maada hodokna ba hona ba tum da na yamani haidi revise ta hodra di exam asidi by heart akhangba pot to by heart tawra satoine ba aduna yamna time factor do yam darkar oibani na aduna akangna ba matam de irak to ni na tumaina tumdum sakam khangde haita